Kumja lising amaga chamapan marifuni thoigi April 16 da Kodompoki da Security Force shinggi makhut leikhidraba Athouba mapan gi mapham da Heikat Leikat Tambagi Thouram chahi asigi oinasu asigi 16 da Thangmeiband gi Cheiraoching da leiba Athouba shinggi khuvam da pangthoklagani haina 13 April Observation Committee na phongdorakli Thouram asiga mari lainana gasi press club da pangthokpa paugi mifam amada committee asigi convener naurem ibo hanbina hai Kumja lising amaga chamapan marifuni thoigi April 16 da thokiba Kodompoki da leikhidraba Athouba shinggi mafam da Heikat Leikat Tambagi Thouram handak chahi gi oinasu asigi 16 da Thangmeiband gi Cheiraoching da leiba Athouba shinggi khuvam da pangthoklagani Thouram asi pangthokpagi ayaba Manipuri High Court na pirakle Thouram asi numit adugi ayuki pung 3 tagi mari fauba pangthokani Athouba shing asida Heikat Leikat tamduna ikai khumnabagi Thouram asida leibak miyamna saruk yabiyu loinana numit asida lamdam asida organization amatana ban blockade na chingba chathabiganu haina mahana makha taki Manipuri Honorable High Court na adugumba Cheiraoching makhta Heikat Leikat Tambagi ayaba pibire aduna akoigi aina miyamda pogen pijari madudi leikhidraba sing adugi mari mata boil officer atimarom pangpuna mangna asigumba April 12 dagi so adugumba akoigi leikhidraba sing adugi chahi gi kumong mai lenana pangukjariba Heikat Leikat Tambagi da saruk yabiu haina akoigi sinari langjarbe makedigi press media gi kuthanga bojal bijari lorena haiba numi asida ari Manipuri sangsara matana ban blockade amata tobino haina jo ai miyam da bojal bijari